ngasi nungdaram phong ki ba tuan tuan ma se phong sing digi maroi ba pausin khongacharaga mayam da share tawjigi ahan bada chief coordinator khalakle influencers 2021 mingthon ba award ceremony ama March thagi aroi ba chayol da Delhi da pangthok kadawri award event asigi Manipur gi oina thoksom tamphasana devi bu chief coordinator khalakle Haina people united service institute ki sirul da haidi hebna pawmana makhatana phongdorakli atopa pawmana Congress Party gi mapangal mayeng khara tabada matam supagi oina mayeng samgadabagi mawongda ngang sakliba ngaktaba ngamde lekhangam All India Congress Committee gi CWC gi member Hana gi Deputy Minister Sri Kekhangam na Haikhare matam gi Shapuna palamba hairang lerang manamasing kian khibagum Congress Party gi su mapanda mayeng khara tabada tam supagi oina mayeng samgadabagi mawongda ngang sakliba sing ngaktaba ngamde wafam asing asi Manipur Pradesh Congress Committee na sin na Congress bon na pangthokpa nomagi oiba joint session of president DCC amadi BCC gi mifam na Sri Kekhangam na phongdokhibani magna makha tara duna miyoi kya ama lakani miyoi ama sakhigani Congress Party di adumak lengdana laikhigani Congress Party di atai party ga manade democracy gi niyam ngakna satpa kanamtagi thawinsin yaudana leba party ni party asibu mapangal kalhan ba haibisi miyamuni miyam ga mari fagatna ba district committee amadi block committee mathaw yamna oibana ngasi gi thoram asi pangthokpani grassroots tegi miyam ga punna satminarabadi party asi mapangal kan ba ngamgani haikhi thoramdura CLP lusingbo oibobi MPCC gi president Govidas Konthaujam party gi MLA sing ex MLA sing MPCC PCC gi members sing yabaga loinana thoramdura congress na seitaraga manga lenga pairambagi sakho thorang haib laidik amasu phongki haina spouse na makhatari atopa pawamana operation si sang yorom da ama lakhot khrei Republic Day mangoina na Manipur Police na ngasi tungan mafam sing operation sathakre ayuk pung 3 tagi 8 fawu Impal East ki khura haikru makongda East Commando amadi hangang police na yum da sangduna thibu humbagi thabak sathabada yumsa marom da leramba sei taraga manga dagi yangai fawu gi miyoi sanirom amam to oina verification tawbada I card na singba si sang yorom da ba ama verification gi damak lokot khre West Police na su Impal gi Zeller Laira Konjeng Hazari Laikai amasum Nepra Major Laikai da thi humbagi thabuk sathabada yumsa mago humdra rom da leiba miyoi sani gi yankai rom verification tawki apha apundi laikide Thawbal East gi makha da su Thawbal K3 Laikai Singkhong area da ayukpung manga dagi taret makai fawba yum ni fugani thoi rom da leramba miyoi nupa sani amadi nupi sahum ga tara verification sadakhi Bisnupur district ki Napet Village District Commando amadi Kumbi Police na thibu humbagi thabak satakhi apha apundi yaukide Churchampur District su ayuk pung 3 tagi 9 phawbada operation sathabada mifam mipundi yaukide haina su paw sina makhatana phongdorakli akha satharakpoina topa pawam na Kangleipak India gi state amanate Ereipak aina thingraba larholo People Revolutionary Party of Kangleipak Secretary in charge Publicity and Propaganda Laibak ngakpa luwang gi serolda Iramdam Kangleipak na kaidawnungda India gi saruk amakhak oirakide masi haukiba puwari da khudam oiduna leide maram aduna Kangleipak na India gi state amadi hainabagi maram sunglai leite January 18 da Kangleipak na India gi 18 suba state oikibagi 98 suba thoram pangthoknaba leingak na thorang tawriba asida Ireisa singna saruk yafam thokte thoram masi lamdam sigi miyambu malem gi mangda mikha polaba loinamni haina masak takpa natana atay thoidokpa maram leite kumsi inglisung samapan nifuga mapan gi September 18 gi namthaki major agreement aduna Kangleipak state ki administration dominant government of India gi authority makhara nampuda lenki namthaki agreement asina maram oiraga Kangleipak state ki governors amasum administration gi mari leinana mapung phaba authority jurisdiction amasum power pumba India lenga na nampuda sizinaki taraga mga October inglisung samapan nifuga mapan gi Kangleipak administration order sizinaduna Kangleipak National Assembly amasum Kangleipak popular government muthatuna lamdam sigi administration India lenga na loksinki Kangleipak pu inglisung samapan nifuga mapan gi October taraga mga digi India gi chief commissioner amasum makhada laingakpa territory ama oina thamki masidagi Kangleilinga ki sovereign authority amade jurisdiction sizinaba yankide October taragama inglisumuga
Samapan nifuga mapandagi Kangleipak pu Indian lengakna khudum changsinduna ngasi phauba lakhi haina su pau sinasu makhatana su phongdorakli topa pau amana COVID-19 gi vaccine dose lising nifuga nipan ngasi thunglakre COVID-19 gi ahanba phase ki wat hoba COVID vaccine dose lising nifuga nipan ngasi Impal airport thunglare tha asigi taraga tarukta India pumbagi COVID-19 vaccine kap haunaba ahanba phase ki oina COVID vaccine dose lising yang kai gamari thungkraba matungda ngasi amuk nauna anirak subagi oina vaccine dose lising nifuga nipan ngasi thonglakibane ahanba dose vaccine kapagi sang asi sada humpu yaure rims amadi jenims ta target tagi wangna vaccine kapli manung hanjin masingi mafam singda sang khara nemli ba sigi maram thidoknaba review mifam pangthoklagane mifam asida immunization asi masingi henkat hanabasu khanagane district singdagisu feedback matam gi lauri vaccine asi safe oiba vaccine amani front line da ladiba singi oinasu vaccine kapagi thabak paikhatpa hore ministry na leblakpa matamdagi kapa horagani haina additional chief secretary p Haina phongdokhi ngasigi vaccine adu Impal airport ta thunglabada additional chief secretary mission director state nodal officer immunization state nodal officer RK Roji yaun department gi official singna receive tawki haina su pau sina su makata na su phongdorakli lusilak poina topa maruiba pau khranamo lambi gi accident da mamal yamlaba punsi mangsilakpa anaubu sai haurakpaga accident gi pau iramda masigi mapam kya dagi hanadagi hena tarakli lambi gi accident da mamal yamlaba punsi kya khangu thakta mangkhre masidagi karamna hantahangadagi haibadu kok chungsinaduna aikhoi bap taminabagi matam yaure natrabadi phanayamna lengakna amadi mari lenaba department na niti niyam semlabasu lambi da chatliba aikhoina bap taminadrabadi punamak ariamatagani film amagi director na fanakana hotnarabasu madubu act tawgodoriba actor actress aduna inbidrabadi fazana act tawbidrabadi film madu masana flop satpatabani accident tholakpagi maruoiba maram khara pallabada nisa sasilaga apapata khangdana masagi control toba ngambagi sangdagi hena gari thauba pikliba sei sudriba amadi naha singna garibu sanapot kumna lamjen tanabagi satnabi lerakpa gari thauriba singna amana amadagi hengataba yade habagi wakalon thamnarakpa amadi traffic ki niyam ngaktaba asini Impal manungdagi maruoiba traffic point singda traffic ki isil inaw singna hek leitabada yamna leba masa tadaba mongda gari pangthauda thaujanai soklaba matamdana angam tanaba amada moral sijinaba asina satnabi ama oirakli mahak hanjaki sanu haina lemthokpa kya thengnade khol wawna nganaba athiba wo haina sainaba ngaktani mitchna uriba mamal yamlaba miyoibagi punsini minute ama ani haningdabana isagi amadi atopagi khudong thinabagi amadi punsi mangnabagi maram ohengumsi gari thaubada aigita yengloisi migisu khansi accident thoklabasing masana soibadagi nataba atopana soirakpana accident thokpadagi punsi mangba amadi punsi oina soinai khiba kya su yauri tekraba amasum sokraba mafamsing hanagi punsida amuk hanjinba haibasi oithoktabani mangjunana section bana punamaki yaifaba oigani section amadi wakal tana aina lowningba mafam adu yaunaba mangjunana satuna adongi gari isana control toba ngamba sangda thobiyu nisa sasilaga gari gi starting paibigano matam sana khongsan biduna matam sana panthung yaunaba isana section gari thobadagi hena phaba laite hainu spau sina makhatana phongdoragli atopa pawa manamu sel matam sana thadokpidre all Manipur PWD contractor association all tribal contractor association Manipur amadi Manipur hill and plain contractor association gi apun all Manipur contractor forum gi convener TS Somarendro na Haikhare asobo Manipur da paikhatliba haibadi khungang Kuya yauna CM PMGSY ni masigi face ama loishinduna face ani lakle masida Manipur gi oinadi sahi ani ahum gi mamangdagi sel matam sana thadokpidre center dagi phan laklabasu Manipur lengakna matam sana thadokpidabadagi contractor sing maru oina PMGSY gi thabak suriba contractor sing da sound awaba mayoknare wafam sing asi nongthul press club ta unabada magna phongdokhibani magna makha taraduna fan thadokta asina PMGSY gi lambi contractor singna suba ngamgani thajadre haikhen su pau sina makha tari loisilakpoina mapalam gi oiba paung tang mayam da share tawjaramge Joe Biden amadi Kamala Harris wasak lokre
Joe Biden bu US ki nifu taruk suba Rashtrapati oina wasak laukibuga loinana Kamala Harris pusu nifu mapan suba Vice President oina akan masuksin tharang marakta ngasi wasak laukre hainu spokesy sin makatana Phongdoraglen. Thank you.